ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯃꯟ ꯈꯨꯝꯕ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯂꯃꯟ ꯈꯨꯝꯕ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯎꯅꯆꯤꯡ ꯀꯧꯕ ꯂꯩꯕꯥꯛ ꯑꯃꯗ ꯆꯥꯎꯇꯣꯟ ꯀꯧꯕ ꯌꯥꯝꯅ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯕ, ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯎꯕ ꯌꯥꯗꯕ, ꯍꯨꯔꯥꯜꯂꯒ ꯃꯄꯨꯟꯁꯤ ꯍꯤꯡꯒꯅꯤ ꯈꯟꯖꯕ ꯅꯨꯄꯥꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯁꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯕꯤꯅꯕ ꯂꯩꯇ꯭ꯔꯦ꯫ ꯎꯃꯪꯒꯤ ꯃꯆꯤ ꯑꯃꯗ ꯄꯤꯛꯇꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯗꯨꯅ ꯃꯊꯟꯇ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯍꯤꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯎꯃꯪ ꯑꯗꯨꯗ ꯁꯤꯡ ꯆꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯊꯟꯇ ꯁꯒꯣꯜ ꯊꯧꯗꯨꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯗꯨ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯥꯎꯇꯣꯟꯅ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ? ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯦ, ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯥ ꯎꯆꯦꯛ ꯀꯌꯥ ꯇꯦꯟꯗꯝꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯖꯤ ꯑꯃꯈꯛ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯃ ꯉꯪꯗꯨꯅ ꯁꯖꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯩꯖꯥꯎ ꯑꯗꯨꯅ ꯃꯤꯍꯤꯡ ꯃꯅꯝ ꯅꯝꯂꯛꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯒ ꯁꯖꯤ ꯑꯗꯨꯗꯤ ꯈꯨꯔꯨꯞ ꯊꯥꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯩꯖꯥꯎ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯏꯅ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯩꯖꯥꯎ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯕꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯩꯖꯥꯎ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯏꯃꯨꯛ ꯉꯥꯡꯈꯩ ꯉꯪꯗꯨꯅ ꯈꯣꯡꯀꯥꯞ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯁꯨ ꯂꯦꯞꯇꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯥꯎꯇꯣꯟ ꯂꯥꯞꯇꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯤꯅ ꯀꯤꯅ ꯇꯨꯡ ꯍꯟꯅ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯗꯨ ꯍꯟꯗꯛꯇꯤ ꯉꯪꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯥꯎꯗꯨꯅ ꯆꯦꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯀꯩ ꯑꯗꯨꯅ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯅ ꯃꯁꯥꯗ ꯌꯦꯜꯂꯛꯄ ꯐꯤ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯌꯦꯠꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯆꯥꯎꯇꯣꯟꯗ ꯍꯦꯛ ꯊꯦꯡꯖꯜꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠꯀ ꯃꯤꯠꯆꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ꯫ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯕꯗ ꯆꯥꯎꯇꯣꯟꯅ ꯅꯨꯄꯤ ꯑꯗꯨ ꯏꯟꯊꯣꯛꯂꯝꯂꯒ ꯀꯩꯖꯥꯎ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯝꯅꯔꯝꯃꯤ꯫ ꯆꯥꯎꯇꯣꯟꯁꯨ ꯊꯧꯅꯥ ꯍꯟꯗꯦ꯫ ꯑꯁꯨꯝ ꯅꯝꯅꯔꯛꯄ ꯃꯇꯝꯗ ꯆꯥꯎꯇꯣꯟꯅ ꯉꯝꯖꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯇꯣꯟꯁꯨ ꯀꯩꯖꯥꯎ ꯑꯗꯨꯅ ꯈꯣꯠꯄ ꯂꯥꯛꯄ ꯇꯧꯔꯛꯄ ꯃꯇꯝꯗ
खरा मखैदि सोक्लम्मी अदुबु चाउतोना कैजाउ अदुबु लाक्चबा हेलक्पदा कैजाउ अदु किरक्तुना थवाई मांगद्रगा लोइरे खंदुना मफमदु थादोक्तुना कन्ना चेनखिरम्मी असुमना चाउतोनगी थौना फबा मतौ अदुदा नुपी अदुदी अदुक्की मतिक हराउजरम्मी नुपी अदुना असुमना हाइरक्लम्मी थवाई खुबाक्ता हापीदुना अैहाकी थवाईबु कनबीबगीदमक्ता अदोमबु हन्ना हन्ना थागतचरी समू हक्चांगसु खरदी सोक्लबा माले चाउतोना खुम्मी करिसु थोइना सोक्पा नत्तेदा सोक्तबगुम्बनी मखोय अनिमक वारीबुदी सानै अदुबु मसक मसादी अमत्ता खंगनदे ममाय ममाय सिंदु फीना लोइना खुमजिनबना मरम ओइरगा असुमना मखोय अनि करिसु थोइना खुदोंथीबा याउद्रबा अदुददी नुपी अदुसु चटलगे हाइबा वाहैसि खक्ता नत्तना अतै थोइदोकपा वाहै करिसु हाइरमदना महाकी सगोलदु थौदुना अदुमक चटखिरम्मी नुपी अदुना चटख्रबा मतुंगदा चाउतोन नोकफेट तौना महाका नुपी अदुगा थेंजनखिबा मफम अद्वाइदा चंगसिंदुना सनागी निंगथीजरबा खुदोप अमखक पुथोरक्लम्मी तसेंगबमक्कीदी खुदोप अदु नुपी अदुदगी ताहौबा खुदोपनी मधु चाउतोना यामना हईसिंगना लोसिल हौबनी चाउतोन ममाई खुमलिबा फी अदु लौथोक्तुना नोकफेट तौजै अदुगा मचिंदा असुमना सिसोली हुरानबा चाउतोन अैहाकी खुत्ता तारबा पोषक अमबु अमुक हन्ना फंगबगी वा लैते मोंगसोंग नाकंदगी ngasai चाउतोनगा नमनखिबा पांबा कैजाउ अदुसु ngang थोरक्लम्मी अदुगा चाउतोनगी मनाक्ता चंगछिलक्तुना चाउतोनदा अतेबा ताउबा हुइगुमना मरैना सत सत लेगलक्लम्मी तसेंगबदी पांबा कैजाउ अदुसु चाउतोनगी ओइरम्मी पुमनमक चाउतोनगी खुजिन थौरांग ngakta ओइरम्मी चाउतोना angang ओइरिङैदा महाकी मपा ममा काइनख्रबा मतुंगदगी हौना उमंग असिदा लैरक्लबनी मरम अदुना सा कै कयासिंगा महाका मचिन मनाउगुमना नुंसी चानना लोइनरक्लबनी महाकना मीगी मपोट मचै कया हुबा मतमदा उमंग असिगी सा कै उचेक वया कयागा लौतुनदुना पांगथोकपा ngaktani नुमिदांगी अथेंगबा मतम ओसिलक्लबदा चाउतोन फिमु सेतुना युमथोंदगी अरै अरैबा पोचै हुबा थोरक्लम्मी अहल ओइरक्लबा मतै मनाउ अनि खक्तमक लैबा युम अमदा लोना चंगलक्तुना येनखा मयागी असोंगबा नापी मरक्ता चाउतोन लुमदुना असेंगबा तंजा ngaiduna लैरम्मी अहल मतै मनाउ अनिदु मतम अयामबदा इसौ लांगनदुनता लैरम्मी अयुक हाइबा लैते नुमिदांग हाइबा लैते खुल अदुगी युमथंगनबा सिंगनसु मखोय अनिगी मतौ अदुदा कया नुंसीबिद्रबनी मतै मनाउ अनिदु इमुंगदा सौ लांगदुना वारी सानबा अदु मपानदगी चाउतोना तारक्लम्मी मतम अदुदा चाउतोना खल्ली मसीगी मतै मनाउ अनिसे कमदौबा जानो इसौदा लांगलगा लैरिसिबो नुपी असिना खितमा हेली मखोलना इयाक याखै नुपा असिसु हेनमल्लबनी करीमता हाइजबगा ngamjade तसेंगना तंखाइदा नत्ते महाकिसे मपुम सिबा मा यावरिये खंगनी ngasidi मखोइगे अरैबा मखै लोइना हुरगे इमुंगदनी फजरैना तुमना महाकी मपुरोइबदा असुमना हाइरक्लम्मी इजा तरा पोकपबु ममा अैहाक लौबा अमत्ता यावदेने से मपा इबुंगो ngakta लौरबनिना इमौसिंगी ngakta ओइखिबा थवान जाउना हाइरक्लम्मी ममा मतम से थेंजलक्लबनिको अमुक खित क्वाक सारक्लनु मपा अैहाकसु ममा नहाकनने अैगी नुंसिरबा पलेम पंथौ इचिन इनाउसिंग थादोक्लमलगा युम मसिदा चेलखिबा नत्रो अदुगसु इचासिंगबु
mapa aihak lobagasu haizariye. Nongthakta tin sitkatlabadi imaida tarak i haibasi haujikta khanglakpra nahak. Phajaraina makha tana khumlaklami. Ho adudane aina khoidause prok prok zaklibase. Matam aduda mapalomda khungi tawbo hui kayana lakna khongbagi makhol taraklami. Phajaraina hairami. Hai mapalomda tawbo hui singna lakna khonglibasibu huranba ama toina chatli haiba adu hai laklaba jatlane. Thawanjauna khumlaklami. Hai gumdana mama madu oiramlabadi kamdogani. Phajaraina saurapna makha taraklami. Onthokna pangkhidreda nupani na asibu phajarai aihak leiribase phagiro khangani huranba sagun taubaga ngasi thik taugeba. Mapandani chautonsu yum adugi sangoida thamliba lokpada ngairiba phaubora paiduna thamlibasing adudagi tuminna hondokpa laknari. Mapangalsu aduki matik kanba haibadu oi. Maram aduna phaubora amukta ani segada chaptuna thangdoraklami. Asumna thangdorpa matamda phajaraiga thawanjaugana mapanda thorakpagi makhol tarakpada chautonsu tuminna marum amada laisinduna lotuna leirammi. Phajaraina hairai. Kanano yum masida sagun tawa laklibase khurum masina namaiduda ondana thagedo. Thawanjauna mu hai mama nahakna lauribado kanasu leitene. Tawba huisingna khongbasu makhoigi mamitta khoyum lai ubagi soidana oiramganido. Hai changlasi matamse yamna thengle. Phajaraina amuk hairaklammi. Phajare aigi itik igun khanghange tawbanida. Asumna hek haibaga chautona purakpa pamba kaijau adu ngangduna thonga lomdagi changlakpadu phajare amadi thawanjau uraklammi. Madudagi makhoi ani kiman khiduna imung lomda khonglei thuna chensin khiduna thongi poron chetna lonsin khirammi. Imungda phajare amadi thawanjau kimanbana maklap thak niktuna phi phauba mangsilami. Madudagidi chautona yamna harauna leiramba pochai kayasu huduna pukhirami. Asumna numit kayani pochai mangbagi chang khul aduda asum hengalaklami. Nganu yen ensang napi phauba hukhiduna chana thakna phauba leisinnaraklamde. Leibak praja singi awaba nungaitaba pau kaya asi leibak khul adugi ningthaugi manakongda yauraklammi. Konungdani ningthau amadi angam athau phamnaiba kaya singa yamna kupna wa khannarammi. Leiroi hanjabana hairaklammi. Lainingthau ngasi numit singbung kharani asida potmang chaimang sagun tawduna migi lan kaya amang ata thohanduna awaba kaya mayokna hallido. Ningthau poirei tona hairaklammi. Angamba wafam adugi matangda ngasidi asumna mayam punna kari karam tauraga huranba misak adu phananaba thaurang tawsige haiduna ngasigi maru oiba mifam masi kauribanido. Selungba masigi matangda kari karamba wakhal leibage nahakisu mod phongdokludo aduk tasi. Selungba khongnem wakhal loksing yamna leiba konungi phamnaiba misak amani. Mahakna konung asida pham purakpa asi korok singbum masing yamlaklei. Mahakna ningthaubu khurumjaduna asumna hangatcharaklammi. Lainingthau nanai aihaki wafam phongdokpiu takpirabadi haujik phawigi oinadi nanaigi wakhal loksing kari suthoina leijadedo. Lainingthau ngasi numit khara khajik lawjakhigedo nanai matam khajik ta pibiyu lainingthau. Asumna selungba khongnemgi wafam aduda ningthaunasu yabiraduna
ꯑꯊꯨꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯗꯨ ꯈꯪꯗꯣꯛꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯁꯤ ꯍꯥꯏꯗꯨꯅ ꯃꯤꯐꯝ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯇꯦꯟꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯇꯣꯟ ꯐꯃꯨꯡ ꯊꯛꯇ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯑꯗꯨꯉꯩ ꯃꯍꯥꯛꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯆꯍꯤ 5 ꯁꯨꯔꯛꯄ ꯃꯇꯝꯅꯤ꯫ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯁꯪꯒꯥꯏꯗ ꯆꯦꯟꯅ ꯆꯣꯡꯅ ꯁꯥꯟꯅꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯂꯦꯝ ꯑꯣꯏꯕꯤ ꯃꯃꯥ ꯊꯥꯔꯤꯛꯅ ꯃꯆꯥꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯇꯔꯥ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤꯗꯣ, ꯄꯟꯊꯧꯁꯨ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯀꯨꯝꯂꯛꯂꯒꯅꯤ"꯫ ꯄꯤꯛꯂꯤꯕ ꯆꯥꯎꯇꯣꯟꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯄꯂꯦꯝ, ꯄꯟꯊꯧ ꯈꯣꯡꯗꯣꯏꯔꯛꯂꯒ ꯄꯨꯟꯅ ꯇꯔꯥ ꯆꯤꯟꯗꯝꯃꯤꯟꯅꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯖꯗꯨꯅ ꯄꯤꯛꯂꯤꯕ ꯆꯥꯎꯇꯣꯟ ꯑꯗꯨ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯄꯟꯊꯧ ꯃꯅꯤꯁꯅꯥꯕꯨ ꯉꯥꯏꯖꯕ ꯑꯣꯏꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯊꯟꯇ ꯁꯥꯟꯅꯖꯔꯤ꯫ ꯆꯥꯎꯇꯣꯟꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ, ꯃꯍꯥꯛ ꯃꯊꯟꯇꯅꯤ꯫ ꯆꯥꯎꯇꯣꯟꯒꯤ ꯃꯄꯥ ꯃꯅꯤꯁꯅꯥ ꯁꯅꯥ ꯀꯣꯅꯨꯡꯗ ꯁꯦꯂꯨꯡꯕꯒꯤ ꯊꯕꯛ ꯑꯣꯏꯅ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯆꯔꯥ ꯅꯣꯡꯈꯟꯅꯔꯤꯕꯅꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯥꯎꯇꯣꯟꯒꯤ ꯃꯄꯥ ꯃꯅꯤꯁꯅꯥꯅ ꯁꯒꯣꯜ ꯁꯌꯥꯡꯊꯛꯇ ꯇꯣꯡꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯜ ꯌꯥꯏꯗ ꯍꯜꯋꯥꯏꯔꯛꯂꯝꯃꯤ꯫ ꯄꯟꯊꯧꯅ ꯑꯗꯨꯝꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯄꯤꯛꯂꯤꯕ ꯆꯥꯎꯇꯣꯟꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯃꯍꯥꯛꯀꯤ ꯄꯟꯊꯧ ꯍꯜꯋꯥꯏꯔꯛꯂꯦ, ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯄꯟꯊꯧꯅ ꯄꯨꯔꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯟꯊꯧꯗ ꯃꯍꯥꯛꯅ ꯍꯪꯖꯩ, "ꯁꯒꯣꯜ ꯑꯁꯤ ꯀꯅꯥꯒꯤꯅꯣ?" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯄꯟꯊꯧ ꯃꯅꯤꯁꯅꯥꯅ ꯏꯆꯥꯒꯤꯗꯃꯛ ꯄꯨꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝꯕꯤꯔꯝꯃꯤ꯫ ꯄꯟꯊꯧꯒꯤ ꯌꯋꯥꯗꯨ ꯇꯥꯕꯗ ꯄꯤꯛꯂꯤꯕ ꯆꯥꯎꯇꯣꯟ ꯍꯦꯟꯅ ꯃꯊꯣꯏ ꯀꯥꯔꯝꯃꯤ꯫ ꯃꯅꯤꯁꯅꯥꯅ ꯇꯞꯅ ꯃꯦꯡꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯥꯔꯤꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯣ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯉꯝꯕ ꯈꯣꯡꯅꯦꯝꯒ ꯑꯩꯍꯥꯛꯀ ꯃꯨꯛꯅꯥ ꯁꯥꯟꯅꯕꯅꯤꯗꯣ, ꯃꯗꯨꯗ ꯑꯩꯍꯥꯛꯅ ꯃꯨꯛꯅꯥ ꯊꯣꯏꯔꯦꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯔꯕꯗ ꯁꯒꯣꯜ ꯀꯥꯔꯨꯕꯤꯁꯦ ꯃꯅꯥ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯄꯅꯤꯗ"꯫ ꯃꯄꯨꯔꯣꯏꯕꯒꯤ ꯌꯋꯥꯗꯨ ꯇꯥꯖꯕꯗ ꯊꯥꯔꯤꯛꯁꯨ ꯍꯦꯟꯅ ꯊꯣꯏꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯅꯨꯡꯁꯤꯕ ꯈꯣꯟꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯄꯥ ꯏꯕꯨꯡꯉꯣꯕꯨ ꯉꯥꯏꯖꯔꯝꯂꯤꯕꯅꯤ, ꯇꯔꯥ ꯆꯥꯛꯁꯨ ꯂꯣꯏꯖꯔꯕꯅꯤ, ꯊꯧꯔꯥꯡ ꯇꯧꯖꯗꯨꯅ ꯊꯝꯖꯔꯕꯅꯤ, ꯍꯥꯕꯤꯅꯕ ꯑꯃꯨꯛꯇ ꯇꯧꯁꯤ"꯫ "ꯍꯣꯏ ꯍꯣꯏ, ꯑꯩꯍꯥꯛ ꯑꯃꯨꯛꯇ ꯏꯔꯨ ꯁꯥꯗꯦꯡꯂꯛꯈꯤꯒꯦꯀꯣ"꯫ ꯑꯁꯨꯝꯅ ꯃꯅꯤꯁꯅꯥꯁꯨ ꯏꯔꯨ ꯁꯥꯗꯦꯡꯂꯗꯨꯅ 12 ꯂꯨꯀꯣꯏꯁꯤꯡ ꯑꯗꯨ ꯃꯄꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯈꯣꯏ ꯑꯍꯨꯝ 10 ꯆꯤꯟꯗꯝꯃꯤꯟꯅꯔꯝꯃꯤ꯫ ꯃꯅꯤꯁꯅꯥꯒ ꯃꯄꯥꯔꯤꯒ ꯑꯃ, ꯑꯗꯨꯒ ꯊꯥꯔꯤꯛꯅ ꯆꯥꯛꯂꯨꯛ ꯑꯃꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡꯂꯣꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯕ ꯌꯥꯡꯗꯧ ꯂꯝꯕꯤꯗꯅꯤ꯫ ꯑꯉꯝꯕ ꯈꯣꯡꯅꯦꯝ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯈꯣꯡꯁꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯅꯦꯝ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯈꯣꯟꯐꯝ ꯈꯔ ꯈꯖꯤꯛ ꯀꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯌꯥ, ꯂꯥꯛꯆꯩꯗ! ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯤꯗꯠꯄ ꯃꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯃꯨꯛꯅꯥ ꯑꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯊꯣꯏꯈꯤꯕ! ꯃꯅꯤꯁꯅꯥ, ꯅꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯦꯂꯨꯡꯕꯒꯤ ꯐꯝꯊꯣꯟ ꯑꯗꯣ ꯑꯩꯍꯥꯛꯅ ꯃꯨꯟꯕ ꯉꯝꯗ꯭ꯔꯕ ꯑꯩꯍꯥꯛ ꯈꯣꯡꯅꯦꯝ ꯅꯠꯇ꯭ꯔꯕꯅꯤ"꯫ ꯈꯣꯡꯕꯨꯔꯣꯏ ꯑꯃꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯃꯗꯨꯅꯤ ꯑꯉꯝꯕ, ꯑꯃꯨꯛꯇꯪꯗꯤ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯐꯝꯊꯣꯜ ꯑꯗꯣ ꯑꯉꯝꯕꯅ ꯃꯨꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯍꯣꯠꯅꯖꯒꯦ"꯫ ꯈꯣꯡꯕꯨꯔꯣꯏ ꯑꯃꯗꯨꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ, "ꯑꯉꯝꯕ, ꯑꯐꯕ ꯊꯕꯛꯇꯤ ꯍꯣꯔꯦꯟ ꯍꯌꯦꯡ ꯉꯥꯏꯗꯨꯅ ꯊꯤꯟꯊꯍꯟꯕꯗꯤ ꯆꯨꯝꯗꯦꯗ꯫ ꯅꯅꯥꯏ ꯑꯩꯈꯣꯏ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯑꯉꯝꯕꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯍꯥꯏꯕꯒꯦ"꯫ ꯑꯁꯨꯝꯅ ꯑꯉꯝꯕ ꯈꯣꯡꯅꯦꯝꯅ ꯐꯠꯇ꯭ꯔꯕ ꯀꯂꯛ ꯃꯤꯍꯧꯕ ꯃꯁꯥꯒꯤꯇ ꯈꯟꯗꯨꯅ ꯁꯦꯂꯨꯡꯕ ꯃꯅꯤꯁꯅꯥꯒꯤ ꯃꯊꯛꯇ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯎꯅꯆꯤꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯨꯏꯌꯦꯟ ꯂꯥꯟꯁꯤꯡꯂꯛꯄꯒꯤ ꯄꯥꯎ ꯑꯃꯈꯛ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ
ꯁꯒꯣꯜ ꯂꯥꯟꯃꯤꯅ ꯄꯥꯎ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯂꯥꯟꯐꯝ ꯑꯣꯏꯒꯗꯧꯔꯤꯕ ꯃꯐꯝꯗꯤ ꯎꯅ ꯆꯤꯡꯒꯤ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯖꯜꯂꯛꯄ ꯂꯥꯟꯁꯤꯜꯂꯛꯄ ꯉꯝꯗꯅꯕ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥꯕꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯅꯨꯡꯁꯤꯖꯔꯕ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕ, ꯏꯅꯥ ꯏꯁꯦꯜ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯍꯨꯏꯌꯦꯟ ꯂꯥꯟꯁꯤꯡꯂꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯡ ꯌꯥꯕ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯛꯄ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯍꯧꯗꯨꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯒꯗꯕꯅꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕꯒꯤ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯕꯗ ꯑꯉꯝꯕ ꯈꯣꯡꯅꯦꯝ ꯁꯦꯂꯨꯡꯕ ꯃꯅꯤꯁꯅꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯛꯄ ꯑꯗꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯃꯕꯨꯛꯅꯤꯡꯗ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯐꯝꯁꯨ ꯂꯣꯏꯔꯗꯨꯅ ꯁꯦꯂꯨꯡꯕ ꯃꯅꯤꯁꯅꯥꯅ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯜ ꯌꯥꯏꯗ ꯈꯣꯡꯗꯣꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯇꯔꯥ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯅꯤꯁꯅꯥꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ: ꯇꯥꯕ꯭ꯔꯥ ꯃꯃꯥ, ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯛꯄ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯑꯩꯍꯥꯛ ꯂꯥꯟꯒꯤꯗꯃꯛ ꯉꯝꯈꯩ ꯄꯔꯤꯡꯂꯣꯝꯗ ꯈꯣꯡꯁꯥꯜꯂꯒꯅꯤꯗꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛ ꯌꯥꯝꯅ ꯉꯛꯅ ꯃꯍꯪꯖꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯂꯥꯟꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯒꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩꯍꯥꯛꯅ ꯀꯥꯡꯗꯣꯡ ꯁꯥꯔꯦꯞ ꯐꯥꯗ꯭ꯔꯤꯕ ꯄꯥꯔꯤ ꯑꯁꯤꯒ ꯃꯇꯧ ꯀꯔꯝꯅ ꯂꯩꯍꯧꯕ? ꯃꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛ ꯀꯔꯤꯁꯨ ꯅꯤꯡꯁꯥ ꯊꯤꯔꯨꯒꯅꯨ꯫ ꯃꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧꯅꯤꯗꯣ꯫ ꯏꯔꯩꯕꯥꯛ ꯉꯥꯛꯄꯅ ꯏꯊꯧꯗꯥꯡꯅꯤ, ꯏꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪꯅꯤꯗꯣ, ꯆꯠꯇꯕ ꯃꯌꯥꯗꯕꯅꯤꯗꯣ꯫ ꯊꯥꯔꯤꯛ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯂꯥꯡꯇꯛꯅꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯆꯠꯈꯤꯅꯨ ꯍꯥꯏꯅꯗꯤ ꯈꯥꯝꯖꯕꯁꯨ ꯉꯝꯗ ꯃꯊꯃꯣꯏꯅꯨꯡꯗꯗꯤ ꯂꯣꯟꯅ ꯀꯞꯆꯔꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯑꯃꯝꯕ ꯂꯛꯇ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯟꯕꯥꯟ ꯊꯣꯛꯅꯗꯤ ꯀꯥꯡꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯐ ꯊꯧꯖꯥꯜ ꯋꯥꯍꯩ ꯑꯁꯤ ꯅꯠꯇꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯏꯔꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄ ꯉꯝꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯅꯨꯡꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯆꯤꯝꯕꯥꯜ ꯊꯣꯡꯗꯒꯤ ꯀꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯆꯥꯃꯤꯟꯅꯈꯤꯕ ꯇꯔꯥ ꯆꯥꯛ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯝꯕꯤꯈ꯭ꯔꯕ ꯃꯥꯜꯂꯦ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ꯫